Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok chari ngasi mulawbirasi left requite taramari subatangka mi amana afaba masagi senthok lambigi damakta thabak tawbada singthabibagi mahutta mi bu hanthana yengbibasisu yaudaba natte premi gi Twitter account da thagat pa khakta natte makhoi gi department ki best account thagatli mana nahan makai inakun masaram lisdi sumain toragoiramle Laisna caption da thariba duda bad comments sing du lakli tawrakliba post jo good comment yaw yawdre bad comment ayambani oriba Laisna kanada su khangande mana part time job tawba imung manung fawba khangan banate mahak na thabak tawrambagi mama amadi magi larik tambagi sel kharedang oresu kokcheri bani tawrakliba post aduna ifong fong ninga sedi Ayuki pung mari tarakpa duaida hogatleduna imung manung singdo loishinjari makhoi da leiba nupi adusu mana kari so hairudre mana ngamjabani tawribado nupi adusu mana tawgadaba thabak singdo loishiladuna mamagi ayuki chanaba yanaba semli semba loiraduna enjang thariba domda ising chairiba leisnagi manakta lakleduna bima cha thaurasi hoiche nupi adusu hairuba tawdana mateng pangshilai Iche yarni ekhoi che ding slaw hebra lakani na hairapani o angang apipaduna kanana senariba sida thamsi siyade mi amasu thamena haibani ini masa kan khalakri phawdi sida leitaba yarina haire iche gi lamandi aini yamna tonsile iche leibana aini mabu thadok ngamli bani adu ibema iche wa ma haige nangna numidang thengna hare idubu kadai da lege iche da sing hayu Iche, hingnabagi lanfamda aisu yauri. Aina larik tamine na lairaga kadaidagi imung manung chalaigani. Iche, hingnabagi lanfamda aisu yauri. Aina larik tamine na laithoklaga kadaidagi imung manung chalaigani. Iche, itaida aina depend tawbasi kaise. Aduna cafe amada waiter oina sum matamda pamuina class yauraga thabak tomuk yawada thengmani. Adu iche, aikhoi che hoida haiganu moina tarde ai. Karigi gidoino migi mapot maral huralo basunati kashum khalunu hauziki matamda chawgera pikera thabak ama tahoba isagi humangwal na tashin baduni mina nangwanda ushitana tawraklasu cheraklabasu tashinarunu ushinarunu hoiche imari cha thakraba thakre lao ngasi su thabak cha tuina tro hoi ayukta Ningthouja fo aigi full shift ni thabak loishiladuna nupi aduga loinana chakhumda changsilaktuna kari no khara chaminaraduna chak thongna benjang semli chak ising thongba thakpa chabi loishinminaraduna amuk thabak punna tawshilamduna thabak chatnaba loishili pung kya taragi haiduni yenglubada pung 10 taraga lerami pung yenglaba matung lakliba notification amadi Boriski miss call message mayamdo haifet yengladuna sorsang holaduna fi setladuna thoglai Mana thongan tholakpada khangpre khangi Boris makhoi gi gate ki nakanda leplabada leisna khangbai lakpoi oima khangpre khangi kai jatino cafe de jatini Boris soundingna naingoda oidaba sam harise kaigino kai deino oidaba harige o adunara tutor da thagaleibda leisna suno fit tawna maduda nangnoi ni kai bira aina migi maral huralubra ai kai si kai bide ai gangam jabi thakta khwanabani moidona di leitidana leisnagi wahai da Boris no fit tawna hatho tu chatkibada yenghauri suti numit oibanina athoi hoigi party premi hoida chak chanari premi hoigi manaw nu padana chak ising hotnari makhoina kada famlaga selfie tawbasu yauri wari sanabasu yauri minana athoi nangarang koklen phabaga kamai unareino sumina mu aduni Madi thabaki natradi mi unadi haisu hai yam kai hai koklendo ado nang kamai unareino athoi bina mu thaina aiga maga mari lainare se tadrunoi tadraba premina mu kaino asengba koklen phaba koinarakprona aw aina noida mu phagi tawkidra aiga maga se thaina dagi nushinare aina budi ma se yam pamjade mana di se yam pamjai yam nushinare Thaina haise hairo makata ning nanurimi aina class 11 kaba matam aduga mana college kaba matam gi wari ni aina school halakpagi timing se mana aikoi school gi bus ngai phamda mana dum ngai ramdoini thaina dagi su masak yam phajai
ꯃꯤꯅ ꯉꯥꯡꯅꯕ ꯍꯦꯟꯃꯟꯗꯅ ꯃꯤꯁꯧ ꯆꯪꯂꯤꯕꯅꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯊꯥ 3 ꯁꯨꯖꯜꯂꯛꯏꯗꯅ ꯑꯩꯅ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯔꯤꯁꯦꯞꯁꯟꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯍꯥꯎꯇꯦꯕ ꯃꯥ ꯂꯩꯅ ꯂꯩꯅ ꯂꯩꯇꯦꯒ ꯍꯥꯏ ꯉꯝꯃꯤ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯑꯗꯨꯕꯨ ꯉꯔꯥꯡꯁꯦ ꯂꯥꯏꯅ ꯆꯥꯟꯗꯅ ꯑꯩꯅ ꯃꯥ ꯉꯥꯏꯔꯤꯉꯩꯗ ꯀꯣꯛꯂꯦꯟꯁꯦ ꯂꯥꯛꯄꯒꯤ ꯋꯥꯅꯤꯁꯦ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯄꯦꯟ ꯋꯥꯏꯠ ꯁꯦꯠꯀꯤ ꯃꯅꯨꯡꯗ ꯋꯦꯁꯀꯣꯠ ꯇꯥꯏ ꯋꯦꯁꯀꯣꯠꯀꯤ ꯃꯊꯛꯇ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯀꯣꯠ ꯃꯁꯝꯗꯨꯁꯨ ꯍꯥꯏꯐꯦꯠꯀ ꯍꯥꯏꯒꯠꯂꯒ ꯎꯞꯂꯤꯕ ꯒꯨꯒꯜꯁꯇꯣ ꯂꯧꯊꯣꯛꯑꯒ ꯆꯪꯈꯤꯕꯗꯨꯗꯤ ꯑꯩꯅꯦ ꯀꯦꯜꯂꯒ ꯇꯥꯍꯧꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯒꯤ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯤꯗꯨꯗ ꯆꯩꯕꯅꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯍꯥꯟ ꯁꯌꯨꯄꯥꯛꯇ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯀꯔꯝꯕꯅꯣ ꯑꯁ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯤꯅꯥꯏ ꯅꯨꯄꯥ ꯑꯃ ꯈꯔ ꯃꯑꯣꯡ ꯇꯥꯕ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯂꯤꯠꯄ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄꯤꯕꯗꯣ ꯃꯥ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩ ꯍꯪꯂꯛꯄꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯈꯔ ꯀꯛꯂꯞꯅ ꯆꯪꯁꯤꯜꯂꯛꯑꯦ ꯃꯣꯏꯁꯤꯡꯗꯣ ꯈꯨꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯐꯥꯏꯜꯒ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗꯤ ꯏꯁꯥꯒꯁꯦ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯇꯥꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯃꯨꯠ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯈꯔꯗꯤ ꯀꯂꯔ ꯍꯥꯞꯆꯤꯜꯂꯤ ꯇꯝꯂꯤꯕ ꯄꯥꯎꯁꯤꯡꯗꯣ ꯑꯗꯨꯒꯗꯤ ꯃꯈꯥꯗꯤ ꯑꯍꯥꯟꯕꯗ ꯃꯥꯟꯅꯩꯁꯦ ꯃꯁꯛ ꯀꯥꯎꯈ꯭ꯔꯦꯕ ꯊꯥꯏꯅꯗꯒꯤꯁꯨ ꯀꯣꯏꯅꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯁꯛ ꯅꯤꯡꯁꯤꯡꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤ ꯀꯥꯏꯅꯔꯤꯕ ꯍꯣ ꯃꯤꯁꯧ ꯆꯪꯃꯟꯗꯅ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯏꯅꯗꯩꯁꯨ ꯑꯩꯁꯦ ꯈꯔꯗꯤ ꯊꯤꯕ ꯍꯧꯖꯤꯛꯅ ꯃꯥꯏꯗꯒꯤ ꯃꯤꯠꯇꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯁꯦꯝꯂꯦꯗꯅ ꯐꯖꯔꯝꯕꯗꯨꯗ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯃꯥꯅ ꯀꯩ ꯊꯕꯛ ꯂꯥꯛꯄꯗꯣ ꯍꯪꯉꯤ ꯑꯩꯅ ꯗꯥꯁꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯒ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯤꯕꯣꯒ ꯍꯪꯂꯛꯏꯅꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯦ ꯃꯤꯅꯥꯅ ꯃꯈꯥꯗꯤ ꯍꯥꯏꯔꯛꯑꯣ ꯃꯥꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯁꯤꯁꯦ ꯑꯩꯒꯤ ꯀꯥꯔꯠꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯔꯛꯂꯦ ꯐꯣꯟꯗꯤ ꯇꯧꯕ꯭ꯔꯣ ꯑꯧ ꯇꯧꯋꯦ ꯉꯔꯥꯡꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯋꯥꯔꯤ ꯐꯨꯗꯅꯈ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯤꯠꯀ ꯀꯨꯠꯂꯤꯁꯦ ꯍꯧꯈꯤꯕ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯈꯔ ꯑꯊꯣꯏꯕꯤ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯀꯥꯔꯠꯇꯨ ꯄꯨꯊꯣꯛꯂꯒ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯅꯝꯕꯔꯗꯨ ꯅꯝꯂꯗꯨꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯊꯣꯏꯕꯤꯅ ꯀꯥꯟꯅꯗꯦꯁꯦ ꯄ꯭ꯔꯦꯃꯤꯌꯦ ꯁꯨꯖꯨ ꯂꯩꯔꯨꯔꯕ ꯑꯧ ꯂꯩꯔꯨꯔꯦ ꯉꯔꯥꯡ ꯅꯣꯏ ꯃꯌꯥꯝꯅ ꯄꯩꯁꯥ ꯈꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯄꯗꯒꯤ ꯂꯩꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯗꯤ ꯉꯝꯂꯔꯣꯏ ꯁꯣꯃꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯆꯥꯅꯕꯁꯦ ꯂꯣꯏꯗ꯭ꯔꯤ ꯖꯥꯠꯂꯣ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯂꯣꯏꯔꯗꯤ ꯄꯨꯔꯛꯑꯅꯤ ꯃꯤꯅꯥꯅ ꯅꯪꯁꯨ ꯀꯣꯛ ꯍꯪꯂꯨꯔꯣ ꯀꯩꯅꯣ ꯒ꯭ꯂꯥꯁꯇꯨ ꯄꯨꯔꯛꯑꯣ ꯄ꯭ꯔꯦꯃꯤ ꯆꯠꯈ꯭ꯔꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤꯁꯦ ꯂꯣꯏꯗꯣꯔꯦ ꯃꯍꯤ ꯍꯥꯞꯇꯧ ꯈꯛꯇ ꯉꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯧꯕꯁꯦ ꯈꯔ ꯍꯥꯞꯄꯣ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯅ ꯏꯆꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯌꯥꯅꯤꯡꯗꯦꯀꯣ ꯌꯨꯝꯂꯩ ꯀꯩꯂꯩ ꯅꯥꯇꯩ ꯆꯥꯗꯦ ꯈꯪꯅ ꯈꯪꯅ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯁꯨ ꯍꯩ ꯃꯗꯨ ꯅꯪ ꯂꯧꯕꯤꯌꯣ ꯍꯥꯏꯗꯦꯀꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯅꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯒꯦꯔꯥ ꯀꯥꯏꯗ ꯂꯩꯒꯦꯒ ꯇꯧꯔꯨꯆꯣ ꯑꯦ ꯀꯔꯤꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯩꯝꯇ ꯆꯥꯗꯕ ꯃꯈꯩ ꯅꯣꯏꯒꯤ ꯍꯣꯠꯅ ꯂꯩꯔꯒ ꯑꯩꯁꯨ ꯉꯁꯤꯒꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯌꯦ ꯍꯩ ꯃꯁꯤ ꯌꯥꯝ ꯉꯥꯡꯗꯅ ꯂꯩ ꯅꯃꯥꯟꯅꯕ ꯍꯣꯏꯗꯒꯤ ꯀꯩꯅꯣ ꯆꯥꯎꯆꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤꯅꯤ ꯈꯪꯂꯕ꯭ꯔꯣ ꯄ꯭ꯔꯦꯃꯤ ꯑꯉꯥꯡꯗꯩ ꯄ꯭ꯂꯦꯠꯇꯨ ꯃꯨꯜꯂꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯏꯟꯖꯥꯡ ꯊꯣꯡꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯆꯥ ꯈꯔ ꯀꯣꯠꯂꯒ ꯆꯥꯊꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯃꯣꯏꯅ ꯑꯁꯤꯅ ꯃꯥꯔꯤꯔꯤꯉꯩꯗ ꯑꯊꯣꯏꯕꯤ ꯍꯣꯏꯗꯤ ꯆꯥꯔꯤ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯣ ꯄꯨꯊꯣꯛꯂꯗꯨꯅ ꯆꯥꯔꯗꯨꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯕꯤꯕ ꯅꯠꯇꯦ ꯆꯥꯕ ꯂꯣꯏꯔꯒ ꯐꯨꯐꯨ ꯈꯧꯒꯠꯅꯈꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯏꯆꯥꯏ ꯑꯗꯨꯝ ꯆꯥꯏꯍꯧꯔꯤ ꯄ꯭ꯔꯦꯃꯤꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯈꯣꯡ ꯀꯥꯟꯁꯤꯟꯕꯒ ꯏꯃꯨꯡꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯃꯛꯄꯨ ꯃꯃꯥꯟꯅꯕꯤ ꯂꯩꯔꯝꯕꯅ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯏꯃꯨꯡ ꯄꯨꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯂꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯋꯥꯖꯔꯤ ꯀꯞꯆꯔꯤꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯃꯤꯅꯣꯛ ꯇꯧꯔꯕꯁꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯄꯗ ꯇꯦꯡꯀꯤ ꯃꯈꯣꯡꯗ ꯃꯃꯥꯅ ꯀꯣꯟ ꯐꯦꯡꯂꯒ ꯂꯩꯔꯝꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯆꯥꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯍꯧꯔꯤ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠꯀ ꯑꯣꯏꯕꯗꯨꯗ ꯃꯗꯣꯝꯆꯥꯅꯦ ꯖꯣꯁꯅꯦ ꯑꯕꯦꯅꯦ ꯇꯧꯔꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯍꯩꯌꯨꯄꯥꯛꯇ ꯂꯥꯛꯂꯤ ꯃꯐꯝꯗꯣ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯒ ꯎꯅꯔꯒ ꯂꯩꯔꯤ ꯑꯕꯦꯅ ꯀꯣꯛꯂꯦꯟ ꯐꯥꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ ꯑꯩ ꯏꯃꯥꯒ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯒꯦ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯑꯕꯦ ꯍꯣꯏꯁꯨ ꯃꯐꯝ ꯑꯇꯩꯗ ꯆꯠꯈ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯄꯥꯛ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯗꯨꯅ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯗꯥ ꯀꯣꯛꯂꯦꯟ
Koklen kaurakpaduda fat launa yenglubada Athoi nakanda nokmi torami nakana maromdana mamanabisingdu lumnaga yengli. Khangna kauraklabanina Koklen nofettamak tawri khumdre magi matawda Athoi kitang changsilaklaga. Da ngarang kaygino phone pairaktridubo aidi chamchamna tawbani dadadi wakhal ama ai thabak halokpaga kaika tawbada phone ka paiba sangdre adunani. Ado sida kana laino ithanda sum lakpani. Oh ai si thanda lai hanmina khrase yabra. Koklen ngakna ha ai mi ma una dole. Koklen thuna hogatuna chatpa hawi Athoi bidi magi maungda sawning mana lore mamanabi singda muk onsinna nokfet toksida i chatkiba maikaida muktana re i ikai khangdabagi hidak leite duni. Magi mawong khanglaba mi singna mana tawza sari sena hainabasu yauri adubu Athoi bi thawsarudi tapna tanara i Koklen fabri sawning mana lore adubu karamna chairuni. Phone do lokthoroktuna call tawge tawbada Athoi bina phone do munki Koklen faba khangpre khangna. Hey Athoi bi marai koladuna kharnakshilaga makut adusu chetna paisindana. Asuk nangnai leisibu engonda call tawke tawridubu kainu ngawraba lisilakpagi haunabido tawranuba. Mi mamangda fazadi khusi thado. Kaidawrage nangi pambomda yanbasibo. Adugi nate mi singi mamangda sidi fazadeba se horen phone tawke lehoro ai thengli mi mangairaga leireba. Kanano mi unani haise nupiro nuparo madu khanglaga kaidoge habino se thado ai chaluge ko adudi horen phone pairakadra piro yam thuna phone pairakadra haibane natradi piroi. Koklen faba leiriba mayamduda haifet mamai leiraga yenglubada makhoi anida mityengfam oiraga leirambada mi mamangsda piro phone do kaidawrage ikairira hoi piro yare horen phone dorke ko. Athoi bi harauna ha asingbroda oh Koklen faba Athoi bigi makutto khangawdana paishilakpada ngahak manglaga leiringai charak aduda phone du silaukiduna chatke haina khong thang bahorakpa cheraktuda media singsu chansilai. Makhoi ani de hekte yamshilai Koklen faba upai leitana Athoi bigi makutta paishilaktuna thami magi matawda Athoi bidi haraubana loikre pairakliba makuttuda amukkasu masu paishilai. Tawriba matawdo rani hoi suraduna chansilai. Hangli wahang kaya pakum mamata pangdrabasu hanjina hangli Jos tuna security sing phone tawkiba minute fade tuna lakladuna miya madubu lakshinaba honari. Lakliba mi singsu live taba video number yaurabanina udaba khangdaba leitre. Mamanabi singsu media sing adugi manakta chansilaktuna mamanabibu khamdoknaba honasanai. Fazana lakshiladuna makhoi anima garida kakhaladuna ngahak miyamgi rangdu yengli. Gari manung hek yawbadagi pairiba khudangdo khangtha thadoktuna side amadon thoklaga chuba metlaga leikre. Gari wakhal khaliba Athoi bidi mamanabi sing adugi mamangda gap amaga loinana amadi mayam mamangda napalamaga pongna leizari. Thawzalna sir chasira ngaikho ngahak fatharaga chalase. Phani sir. Thawzal Athoi bida munna yenglai Athoi bidi thawzalna munna yenglakpada hainadaba saduna da Nagi driver se kaino engona munna yenglibo sibu haina kidre. Thawzal sutuna gari dagi kumtha kiduna mapanda leikre ashumna punga ma hena fazana lakshilaba matungda Koklen phaba Athoi biron sinduna mayam sisu lakshin ba fakrabanina lehoro kumtharo thuna. Athoi bi peri tawraga karino da ai thanta lai hairaga numit sta dore dada dum thinbiramu nupi ai thanta kamain tawdino adugishu mathakta media miyamna ibanigi marise kaino hana flash tawkre koinare haiduna su aigi jasu yengbiu. Koklen phaba sor sangna holaduna nangne ngode pamlise kaino dada aina pambadi nanga mung hanjinaba pami dada na thadoktuna chakraba matungda nupaduna su aibu moithem ta boiramle asingmanida ai miyam mangda kyamikai dada da changjaba sungamdi matam khara ai phone su amta paikidre. Asingwane dada aina haise aina ngasi keriba chariba singdi wakhal nungainaba tawba khaktani masida mayamna ibu. Athoi bi susut kapsilai Koklen phaba magi matawda nungaitraduna makokta tapna nanthabiduna fare yumda thinbiragi ado changbadi nungaitre ima hoi kauthoro. Hoi Koklen phaba security sing da haikrabada Athoi bi puraga lakminari gari amadana rani hoi stonglibani.
ꯐꯅ ꯁꯥꯡꯅ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯑꯊꯣꯏꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯃꯔꯝꯗ ꯈꯤꯇꯪꯗ ꯍꯪꯂꯛꯎ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯊꯣꯏꯕꯤ ꯇꯞꯅ ꯗꯗꯥ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯗꯗꯥꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯍꯟꯗꯛꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯩ ꯌꯥꯔꯣꯏ ꯊꯣꯛꯇꯧꯅꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯔꯒꯦ ꯑꯗꯨ ꯌꯨꯝꯗꯤ ꯍꯥꯟꯅ ꯂꯩꯕꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯆꯤꯔꯛꯄꯗꯨꯗ ꯑꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯅ ꯇꯞꯅ ꯍꯣꯏ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯕ ꯃꯥꯁꯇꯔ ꯇꯧꯔꯤꯌꯦ ꯑꯣ ꯀꯩ ꯁꯕꯖꯦꯛꯇ ꯃꯥꯁꯇꯔ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯊꯣꯏꯕꯤ ꯃꯃꯥꯗ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯕꯗ ꯃꯃꯥꯁꯨ ꯃꯦꯁꯦꯖ ꯐꯪꯕꯒ ꯀꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯤꯠꯅ ꯀꯔꯤ ꯇꯧꯔꯦ ꯁꯅꯥ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯦꯈꯠꯂꯛꯏꯁꯤꯕꯣ ꯃꯣꯏ ꯕꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯧꯖꯤꯛꯁꯦ ꯃꯦꯅꯤꯌꯥꯒꯤ ꯃꯄꯨ ꯀꯣꯛꯂꯦꯟ ꯐꯥꯕꯗꯣ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤꯅꯤ ꯖꯤꯠ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯕ ꯃꯦꯅꯤꯌꯥꯒꯤ ꯃꯄꯨ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯥꯏꯕ ꯍꯣꯏ ꯍꯧꯖꯤꯛꯇ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯖꯤꯠ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯚꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯐꯦꯁꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯎꯔꯛꯄꯗ ꯖꯤꯠ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯅꯥꯍꯜꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯛꯂꯒ ꯃꯣꯏꯕꯥ ꯀꯔꯤ ꯇꯧꯔꯒꯦ ꯇꯤꯚꯤꯁꯤꯗ ꯌꯦꯡꯉꯨ ꯂꯥꯎꯅꯦꯍꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯖꯥꯠꯂꯣ ꯁꯅꯥꯍꯜꯁꯨ ꯉꯛꯁꯤꯟꯅꯩ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯃꯃꯥ ꯑꯩꯕꯨ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯕꯁꯦ ꯖꯤꯠ ꯁꯅꯥꯍꯜꯒꯤ ꯃꯇꯧꯗꯣ ꯈꯪꯂꯤꯕꯅꯤ ꯑꯄꯪꯕ ꯅꯨꯄꯥꯗꯤ ꯅꯠꯇꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯕꯥꯁꯨ ꯊꯣꯛꯂꯨꯁꯦ ꯀꯩꯅꯣ ꯏꯕꯨꯡꯉꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯤ ꯁꯅꯥꯍꯜꯗꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯃꯟꯈꯤꯗꯅ ꯆꯣꯡꯂꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯖꯕꯤ ꯁꯅꯥꯍꯜꯅꯤ ꯐꯖꯕ ꯃꯨꯀꯥ ꯁꯨꯠ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯁꯦꯠꯂꯗꯨꯅ ꯏꯜꯂꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯖꯤꯠ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯂꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯒꯦꯠꯇ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗ ꯃꯥꯁꯨ ꯊꯨꯅ ꯊꯣꯛꯂꯛꯏ ꯁꯅꯥꯍꯜ ꯑꯐꯕ ꯁꯥꯗꯨꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯍꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯔꯥꯅꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯃꯃꯥꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯨꯀꯥ ꯁꯨꯠꯀ ꯏꯜꯂꯛꯏꯁꯤꯅ ꯁꯅꯥꯍꯜ ꯐꯠ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯨꯔꯥꯀꯨꯔꯣꯟ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯉꯩꯗ ꯏꯆꯥꯁꯤꯕꯨ ꯊꯤꯟꯕꯤꯔꯛꯏ ꯔꯥꯅꯤꯅ ꯑꯃꯨꯛ ꯃꯊꯪꯗꯗꯤ ꯏꯕꯦꯝꯃ ꯍꯣꯏꯅ ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯊꯥꯗꯣꯛꯄꯤꯒꯅꯨ ꯐꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯑꯕꯤꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯈꯪꯕꯅꯤꯅ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯍꯣꯏꯃꯩ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯍꯜ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯕꯦꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯧꯔꯛꯄ꯭ꯔꯣ ꯍꯣꯏꯃꯤ ꯑꯩꯅ ꯍꯦꯛꯇ ꯀꯧꯁꯤꯟꯕꯅꯤ ꯈꯔꯗꯤ ꯀꯞꯁꯤꯟꯅꯔꯨꯔꯦ ꯑꯗꯨꯕꯨ ꯈꯔ ꯄꯦꯊꯍꯧꯔꯕꯣ ꯄꯦꯊꯕꯗꯒꯤ ꯑꯩꯉꯣꯟꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯦ ꯍꯥꯟꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯦꯗꯤꯌꯥꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯈꯔ ꯀꯞꯁꯤꯟ ꯉꯥꯎꯁꯤꯟꯅꯕꯗꯒꯤ ꯋꯥꯒ ꯍꯪꯂꯛꯑꯦ ꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯇꯣ ꯌꯥꯗ꯭ꯔꯦꯀꯣ ꯀꯦꯕꯁꯨ ꯆꯝꯅ ꯀꯤꯌꯨ ꯏꯃꯥꯅ ꯍꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯣꯏ ꯏꯃꯥ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯐꯥꯅꯕ ꯍꯥꯏꯁꯤꯗꯤ ꯂꯥꯡ ꯊꯥꯛꯀꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯏꯃꯥꯕꯨ ꯆꯨꯔꯥꯀꯣꯔꯣꯟ ꯆꯠꯂꯨꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯆꯠꯄꯅꯣ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯑꯆꯝꯕ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯁꯨ ꯇꯧꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯍꯩꯌꯦ ꯃꯌꯦꯛ ꯇꯤꯡꯒꯗꯤ ꯃꯌꯨꯝꯗ ꯌꯧꯕꯒ ꯔꯥꯅꯤ ꯀꯣꯛꯂꯦꯟ ꯐꯥꯕꯗ ꯋꯥꯍꯪ ꯀꯌꯥꯅꯤ ꯍꯪꯂꯤꯕ ꯅꯆꯤꯟꯗ ꯈꯨꯝꯃꯨ ꯑꯩꯅ ꯍꯥꯏꯁꯦ ꯀꯣꯛꯂꯦꯟ ꯐꯥꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯕꯗ ꯔꯥꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯊꯃꯣꯏꯗ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯃꯁꯥꯗꯣ ꯐꯥꯊꯖꯔꯒ ꯂꯩꯔꯤꯕ ꯆꯦꯌꯔꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯅꯣꯛꯆꯔꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯝꯈꯤꯗ꯭ꯔꯥ ꯅꯨꯡꯁꯤꯔꯝꯃꯗꯤ ꯐꯅꯤ ꯊꯥꯏꯅꯗꯤ ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯦꯕ ꯀꯩꯅꯣ ꯃꯥꯅꯁꯨ ꯐꯖꯔꯤꯁꯤꯕꯣ ꯑꯩꯗꯤꯕꯀꯣ ꯑꯗꯣ ꯃꯥꯕꯨ ꯇꯨꯝꯂꯝꯃꯗ꯭ꯔꯅꯦ ꯇꯨꯝꯂꯝꯗ꯭ꯔꯗꯤ ꯐꯣꯟ ꯇꯧꯁꯤꯟꯒꯦ ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ ꯋꯥꯈꯜ ꯈꯟꯅ ꯀꯣꯜ ꯇꯧꯔꯤ ꯔꯤꯡ ꯑꯃꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯜꯂꯣ